ngasi phongkhiba manipuri si phongsingi maruoibe I pausung khongasaraga manipur top channel gi maikedi gi myam da thamjagi ahanbada lainga ki lisai paiba forest guard sing nungmai paiba sadan ba sing mayuknaba ngamgadoribra Indian Forest Act 1927 maya yaudaba kaina environment kangadoribra hauzik ningtham tha sanglakpa sida manipur da su lamkoi usek singlamda masida sakta balaknari makhoi bungak sinanaba lisai paiba forest guard singa nungmai paiba sadan ba singa mayukna patari loinana lamlaki sa usek singbu kanjaba pamba lup singna koisen senduna sa usek singa sibu kanana ba honari adobo India na ningtamba phangdriba mamangi Indian Forest Act 1927 maya yaudrobe ek asigi khudungchaba lauduna sadan ba singdi maning tawre India na ningtamba phangbadi English singa maga samapan nifuka taretani India na ningtamba phangdringai sei kunlongi mamangda semlamba ek asina karamna sa usek sing kangani ek asi hauziki matamga sunadre ek asida yauriba logi wangbara sanga hatpa miyai singda piriba dandi tha taruk jail da thamba amadi lupa sawwa fine tawba habisi license to kill gi ayaba pipa ka sapmane English singa maga samapan kunga tareta lupa sawwa habisi hauziki matamda lupa kya oigani maya yaudaba kaigumna ek amagi makhara lamlaki sa use kangani haibisidi oithokpa yadraba wap mamane umang kokthokpa madi kanglon kaina sa tanbana singbada thabak sing asi lainga ki mari lainaba singna thingnana ba honarabasu kanaba phangi haibiki khudamdi ngasi fawba iphang phangde Forest Service India gi report Manipur gi umangi lamgi saru kaya hantarakle hairabasu department umang sing aduda kari karamba sa makhal sing lairammi habigi report fawa puthokpa ngamde masigi matakta khudong thibnang naba lamlaki sa usek sing kanbiduna yokpi thakpi bada sangba man power amadi hidak langthakna singbagi infrastructure matik sana leitabagi mami sauna tari punamasi maya yaudraba ek asigi khudong saba lawraga numai paiba sadan sin ek asibu thawoidabani hainasu pausna pali amasum aikhoin itatatana tai sadan basatpa masil nungmaina kapsin badagi sokle hospital leire natragana sire habigi pau adubo masida victim oiribasi siriba natragana soklaba miye edunati makoina hatnaba tanariba saduni sadan masaliba miye singadugi mathakta kari action lokhalabage natragana sa tanba satpada soklaba miye adugi mathakta lainga asina natragana ek asina kari dandi pirabage haibisi hangmayaba asabu wang amani haina spali atopa pawmanasu sembirakpa masak khangdaba imona thamoi sengna miyamgi thabak tawrakani haibisi miyam thajabigano Sagolban sida mirep oigini tawribi imosi hana amukta tin yothraga miyamna yingbiu makpu hek pokpa apokpa du bot kadabida Congress Party na matamamada Manipur gi minister ohen khibani adubu imogi ngahak ki oizaba thiba politics ki akhuba mi yengda party amada amuk napsinba sembirakpa masak khangdaba miye sina miyamgi seba thamoi sengna tawrakadra hauzik magini haina sen songliba miyamsi magna ngahaki selthum kharaga ngawhale maramsina handakti miyamna afaba miyoi khalasi case lokenbu mirep oina thagalasi haina phongdokre wafam asingasi Bharatiya Janata Party Sagolban Mandal na sinduna takhelamam laikai da leiba BJP gi intending candidate oiriba case loken gi yumda pangthokpa miyamda labor card yen thokpa gi thoram amada local bu sogatpa miyoi mana phongdokhibani haina spali Atopa pawamanamu Khurai lamlong kaithil da hangba Bobby Pharmacy IED pokhai handuna amang ata thonkre ngasi nungalamdai pung aniga minute nifurom taba matamda Khurai lamlong kaithil tinsit rota hangba Bobby Pharmacy da sakhangdaba singna IED sizinaduna thugairamle bom sizinaduna tumna mang takan kraba pharmacy asi singjamai singa makha khetri lekai de leiba moirangthem Bobby kauba mioi amagini sakti leiba IED oiba maramna bom adu pokhaiba matamna pharmacy asigi satra adu pura phaktok tuna lambi mayai da takhi loinana pharmacy adugi manungda maina tumna sakhi loinana bom pokhaiba duda pharmacy asigi akoibada leiba yumsingi mingsel sing akai atoi nangki bom pokhai bigi pawek phangga police laktuna yingsinki loinana Manipur Fire Service ki kambu laktuna thangnaba yum sing mai saklam gadabdagi kanma ngamakhi
Bom adu kanana karigidamak pukhayan khibano haiba khangma ngamdri loinana thawong asibu kanana karigidamak chatharibano miyam tinma mafamda leiba dukan asida karigidamak ta bom sijinaduna thugai piramlibano haibadu singdokpiu haina pharmacy phamba bobi gi imung munung gi miyoisingna phongdorakli atopa pawmana election gi rally yaurubagi fisakul thangkhre lakadoriba taraganito Super Manipur Legislative Assembly election da Lamsang Assembly constituency da National People's Party da mirep oinaba songthorakliba Sumati gi election rally da saruk yarubi nupi amagi fisakol atopa political party gi workers singna thangkhre hari pausnai fisakol thangbikraba nupi edugi maming Khaidem Ranjit kawe hari magna hai ngarang NPP da mirep oibagi damak songthorakliba Sumati gi election campaign yaurui habagi damak ngarang atopa political party gi workers sing laktuna laingak na piba fisakol semlugadabani haina puna ba honaki maduda fisakol nasi pubikhiganu ehak isan adumak semjagi haki adubu ma ki wafam tabidana fisakol pubikhre asiguma tahoidaba thawdo si tabadagi NPP da mirep oibagi damak songthorakliba Sumati na anawa fisakol ama khudakta kusinabirakle masigi damak tabimal khangbasu ulakli makasa tarak poina to papawa mana oja sing ningba kahale matam kuina Manipur sarkar gi education is ki makara takpi tambibagi lamda wajaраklaba senior primary oja singi promotion phangbagi qualify oirabasu matam sana promotion DPC pangthok tabana senior primary oja kya ningba kahale haina amexta kaksing na thadorokpa sirolaman su phongdorakli siroladuna makhatana hai senior oiraba primary oja kya promotion phangdana pension phangkhiba laikhidaba kya yawbuda natana junior oja singna senior oja singi mathakta lainaba taurabra haibigi singnaba lairi so haidi atopa pawmanamu PL gi kadar manga Myanmar da faba Imphal da purakre haidi mamang sahi gi August thada Myanmar gi Northwestern Sagaing region Moniwa Sinwin River Bridge tagi Myanmar police na Manipur gi armed rebel group member manga People Liberation Army PLA gi Indian Air Force gi flight ngasi ayuk purakre hadi loina na sarona ngasi gi ayuki pung taraga mathoi muk taba matamda Indian Air Force ki flight adu Bir Tekendra International Airport ta taki hain supali riba member mangasi medical care gi lakpagi lambida phakibani hain su report tawri loina na hairiba muising sigi manungda amadi hairiba arm group asigi captain ni aduga mahaki mamingna Debani kawi hain su pausna su phungdokli Irawadi gi report amagi matungina hairiba captain Debani si maki maming si Nora haina fake Myanmar citizen ID da palli hainsu pausna makhatari news portal asin report tori madudi hairiba Norasi India Manipur topasing amasu marksi Myanmar muptaraba matungda marksi Burmese nupima sagaing degi lawni hairi daughter amasu laidi hairi aduga atopa members sing aduna koireng banner angam amasum abi kawi haina source asina makhatana su phongdorakli Makasa tarak point ngasi state si gwariba COVID-19 update myamna thamjage ngasi gi positivity rate si only 1.0% leribase adugi matik phibam phagalakli aduga ngasi COVID-19 na positive oikiba miyoi si punna miyoi kunni miyoi amana COVID-19 na positive oiba laikidre aduga apon boina miyoi lising ani ga supna gi ohumna covid test tawki ngasi COVID-19 na positive oirakraba miyoi kunna si Bisnupur digi ahumni Chuchampur digi ama Imphal East dagi taruk Imphal West dagi mapan amasum Kaksing dagi amani laikhidraba miyoi amasina Imphal West dagi ni haina su claim tawri makasa tharak poina to paw khrana milal na ngaktaba ngamde nungtigi phongwa pawse khra da education minister na lebak masa ta da mong da mitai mayek haina laijariba sibu Manipuri yek haina onthokna bokhona gani haina thamkibu wapamasi milal na ngaktaba ngamde maramdi education minister oiringai da lepkhiba mayek nati masi education minister na khanthabiyu amadi ningsing bibasu phai haina milal gi publicity secretary na thadorakpa serol da khangalakli Sirol asina makataraduna minister na pukhalakli bu wapamadu milal amadi lebak miyamna yaba sungong ngamloi loina ihau sebau thabirakano karigumba tharaklabadi milal goeba ihau gi phirep launabgi damak sem sadunu lairi haina su phungdoki
अतोप पावमना इम्फाल वेस्ट पुलिस की ऑपरेशन मियोई तरागा निपान लखोटख्रे इम्फाल वेस्ट कमांडो न तुवान तुवान मफम सिंह लखोलकपा सेक्शन थौरांगी थबा अमा ओइना ngasi ayuk खिरम्बल बाजार की कलीबरी एरिया MG एवेन्यू अमदी जलल क्रॉसिंग एरिया दा लेरंबा मियोई क्या फगतुना वेरिफिकेशन सदख्रे पुनः मियोई सनीरोम वेरिफिकेशन सतखिबा अदुदा मसागी सक्ताक से यावदबा मियोई तरागा निपान फगतपगा लोइनना मखा ताबा वेरिफिकेशन की दमक सिटी पुलिस दा सिनख्रे सोहाइदी हौजिक ओइनदि म्याम पाउक्स मतां से लुसिनजरगे अमसुम पथोक्सगिब सोखिब लानखिब क्या याउस म्याम नंगाकपिगनि मतम मतमगी मरुइबि पाउक्स म्याम अपडेट पिजरखि येंगा मिनकि सेनिसु चैनल सिगी मेकेदिगी थमजरी एंड थैंक यू।